नहान थाबलगी हाइबदोको नहानी कैंसिल तौग्रेदनाको अदो हजिक 27 मार्च ता सोयरोय हाइना खल्ले कइनो आदि वेदर से सुम नोंग से हांगाबनिनाने मैम फीजे लिपा जाम नुंगायेबा दुना अइनाने फट सिटी का तरबी सिटी का इगा अमम पायरा पायरा यंगलके मैम अइना हाय मैम मैम ngasi kuire video channel mari mangani sujale ko upload tarokta aduga मैम हाइदी हजिकान से video से अइना जुम थोक्तबनिना video से आई थोइना क्या करी नमदोइनो सु खंग्रे अदो ममा सु लेतेबा को मा कइनोइदा हाइबु मचाव चखियबको मोय मी से हेबदना लेते जादना मा नोंनि लेबगी चखी अदो ngasi से को काव सु लाइएबा काव लापगी खसु मरांग मरांग ओइरे चाक कोना लोइरे अदो का गाथी लेरे गाथीदा लिथारा लेरकनी अदो इना सेम लोइरे ए हुजु ngauदोइनि अदो चिचेओले सोंदंग चलुगे तोइबा दम काकाना कगे पुरको खरदु सुम खरा पुबीगे कुइरे अखो जेओदा चत्तबा अदो खोजेना मोबाइल लाकोदि लाक्रेने हाइरिने अदो वीडियो लांदा चंगाबनिनाने अइना इनु चादाने सुम युमदलिना फिग्रा पिरो हाइबको मैम अदो फिदो यामेबा अदो खरा सुम येंगहलके अदो चिचेओले खरा सुम मोदु सु खरा येंगहलुगे मैम सिगा लेरे अइना कइनोना कोइ इनु चानाने दु अखोइ सिगदि जाम साबैनाने अखोइ सुमबद लिलियाबा मोइना पुरकपदा दो माना खरा पिरके जुम ओलांका चंगाबनिना आने कय लाखदा खरा पिरि मैम फीजे लिपा जाम नुंगायेबा दुना अइनाने फट सिटी का तरबी सिटी का इगा अमम पायरा पायरा यंगलके मैम अइनाने सुमाइ जिंगली सि मरम जगैनो आदि रेबिताना इगोंदा हारियेबा दुम फजरदि मासु सुम येंगनिंगी अदो दुम थमगा येंगलो वाइना अदो अइ अमम दसमाइ उलक्के अदो जामबदी नतेको अखोइसु सुम लौदुइनिबा जुम अमनि खैना रेबितादने मा हाइबनेबा मा हाइरपदो रेबिता से येंगौरो पितिना अमम थांगलौनि से अजांगबिदनी एगे सुटिगिना जेंगलैसे खरा मम्मेबा इमुंगदनिना अइ ngaudoiba दुगिनी सिम लैरे अचु मानबा जाविदा मानबसिन येंगलारोगे से अखोइदि सुमबदा युमदा लिलियाबा खमरा कोइ अतोपा लिकनदियाबा सुमबा जाम लिलियाबा सुमबा सिना नुआयबा सिनाबा देसे सी जंगनग्रबो ओ सी जंगनग्रे अमुबदुदी आई लंगनो थोगरगा जिंगै अमुबदुदी लेक मांगरे आया फिगर लोइ मांग्रेने लेक रांगरे तो आया मैम फिगर लोइ मांग्रे का जंग सिम लैरे लेक तो गाइनो जमना मैम फी अमनि मांग्रे फी दो हानम तम थे तरुम नंग मथुना अंगांग मम लैरे फी मांग्रे मैम उपाय लैते अदुम सिमुबदने आबा अमुबा मचुदा अदो चनबियो चलादि सुम चलाय अमनि कदोम चंगरम खंगे थीगा ngमरो केनो आदि ए ngang दु पुखाइ दोइनिने यां ngौ थोरगे अदो चनबियो दा नाक थोगे तैबा दुगे सुम मैम दु येंगनिना शेयर तौरैनिदा अदो मैम कइनो नहान थाबलगी हाइबदोको नहानी कैंसिल तौग्रेदनाको अदो हजिक 27 मार्च ता सोयरोय हाइना खल्ले कइनो आदि वेदर से सुम नोंग से हांगाबनिनानेको आदिगोदि सुम सोयरोय खल्ले अदो मनाक जरो सुम कमाय तो चलके दोय हजिक नामता ngौरिके अदो चनबियो हेरन चलदि सुम उलके खरा लिटलगना सुमाय ओइदोइबा तरबी जाम फजे मा मयांग कंगबगी कइनो तौजय वान ngksangबजिदि जाम फजद्र जों मैम खो जुति चलमदागी कइनोनि एनर्जी हांजली मा सिंजू चारी आइदी चानिंग आइना चाद्रे सिंजू से असी चा लोरगा कोइ कावना चुंगा याबगा खरा सुम पुरैयेबा दुदो खरा पुरगने हम सिगा लैरे दो कावन पुरकवा गानी nga याबदो अदुगा सी अनि खका अदो अजु nga याबसे खितंगा दगी सी अमनिगा अदो जोंगे अतोपा थबम लैबगिने चिचेउ चटके तोइनेबा अदु चपनिना मोइ सी पुरकसे सुम खरा पुरगा चटखरगे सुटियो सु लाकोदे चत्रियाबा अदुनिदा मैम सिदा लैजरे लिथा ओइ लिथा हाइरा गाथि हाइरा मिरे कुम काउथोखरे लिथा हाइ मारे गाथि हाइदुना अरुम होगलिका हाइबदो महुकलिका हाइबदो दुदुमा असिसे काउना चा हलकदा लैरेने सिंगाउ थोमगनेको ngasi video se daily vlog oina tawsala hayeng yukdang amadi thangatjarake kuiraba video lawdaba jam kuina lepada nungajadaba duginida मैम तनबियोदगा चत्रे चटपगा फंगद्रे ताइसेनसिना सुंथा थादे सुम इथुनदा सुम इनाना सुम लैबसेगने नुंगाइद्रेबा दुना लायदो
ꯃꯥꯅ ꯏꯅꯃꯟꯈꯤꯅꯅꯦ ꯑꯩꯁꯦ ꯈꯣꯡ ꯊꯥꯡꯅ ꯆꯠꯄ ꯉꯝꯗ꯭ꯔꯦꯕ ꯁꯨꯝ ꯅꯨꯡꯁꯤꯕ ꯑꯃꯈꯛ ꯅꯨꯡꯉꯥꯏꯇꯕ ꯑꯃꯈꯛꯇꯣ ꯑꯗꯣ ꯃꯥ ꯄꯨꯅ ꯆꯠꯄꯁꯨ ꯍꯣꯔꯦꯟ ꯃꯣꯏ ꯍꯨꯏ ꯂꯩꯕꯅꯤꯅ ꯃꯣꯏ ꯍꯨꯏꯗꯨ ꯑꯃꯨꯛ ꯆꯤꯛꯅꯗꯣꯏꯕ ꯃꯌꯥꯝ ꯎꯕ꯭ꯔꯥ ꯎꯗꯕ꯭ꯔꯥ ꯈꯪꯗꯦ ꯍꯩꯅꯧꯒꯗꯅꯤ ꯍꯩꯅꯧ ꯍꯥꯏꯕ ꯍꯩꯅꯧꯒꯗꯅꯤ ꯄꯥꯜꯂꯤꯁꯦ ꯁꯤꯒ ꯈꯨꯄꯥꯟ ꯑꯃꯅꯤ ꯁꯤꯒꯅ ꯅꯣꯕꯥꯞ ꯃꯄꯥꯟ ꯅꯣꯡ ꯆꯨꯕꯗꯩ ꯏꯁꯤꯡꯗꯤ ꯈꯔ ꯌꯥꯎꯔꯦ ꯃꯌꯥꯝ ꯁ꯭ꯋꯥꯏꯁꯤꯒꯤꯗꯤ ꯍꯩꯅꯧ ꯂꯣꯏ ꯀꯦꯟ ꯁꯨꯃꯥꯏꯅ ꯀꯦꯟꯅ ꯂꯣꯏꯔꯦ ꯁꯟꯅꯁꯨ ꯂꯥꯝ ꯐꯪꯕꯅꯤꯅꯅꯦ ꯁꯟꯅ ꯑꯗꯨꯝ ꯆꯥꯊꯣꯛꯑꯦꯕ ꯁ꯭ꯋꯥꯏꯒꯤꯁꯤꯗꯤ ꯈꯖꯤꯛ ꯅꯠꯇꯦ ꯍꯟꯗꯛ ꯍꯩꯅꯧ ꯃꯄꯥꯟ ꯁꯥꯅ ꯍꯩꯅꯧ ꯄꯥꯜꯂꯤꯁꯦ ꯃꯊꯛꯇꯁꯨ ꯍꯩꯅꯧ ꯉꯥꯛꯇꯅꯤ ꯍꯟꯗꯛꯀꯤ ꯍꯩꯅꯧꯗꯤ ꯃꯔꯥꯡ ꯌꯥꯝ ꯀꯥꯏꯗꯣꯔꯦ ꯃꯌꯥꯝ ꯎꯠꯇꯨꯅꯨ ꯌꯥꯝ ꯇꯥꯏꯁꯤꯟꯁꯦ ꯅꯨꯡꯁꯤꯗꯔꯀꯣ ꯃꯥꯅꯅꯦ ꯈꯪꯕ꯭ꯔꯥ ꯑꯗꯨꯝ ꯏꯟꯅꯕꯗꯨꯒ ꯑꯩꯁꯨ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯑꯗꯨꯒ ꯁꯟꯗꯥ ꯇꯥꯕ ꯈꯨꯗꯤꯡꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯒꯤꯅ ꯑꯦꯟꯗꯤ ꯀꯩꯅꯣꯁꯤꯗꯩꯅ ꯑꯩꯈꯣꯏ ꯑꯁꯣꯝꯒꯤ ꯑꯦꯟꯗꯤꯁꯤꯐꯥꯎ ꯏꯕꯥꯅꯤ ꯋꯥꯛꯀꯤꯡ ꯅꯨꯡꯇꯤꯒꯤ ꯆꯠꯂꯤꯑꯕ ꯑꯗꯣ ꯉꯁꯤꯁꯨ ꯆꯠꯀꯦ ꯍꯥꯏꯅꯗꯤ ꯊꯣꯔꯛꯏꯅꯤ ꯅꯍꯥꯛ ꯍꯤꯞꯄꯨꯔꯦ ꯑꯗꯨꯅ ꯇꯟꯊꯔꯦ ꯅꯍꯥꯛ ꯆꯠꯂꯅꯤ ꯋꯥꯛꯀꯤꯡꯁꯦ ꯑꯗꯨꯗꯒꯤ ꯆꯪꯗ꯭ꯔꯣꯕ ꯃꯌꯥꯝ ꯑꯩꯅ ꯉꯁꯤ ꯆꯟꯕꯤꯌꯨ ꯆꯠꯀꯦ ꯇꯧꯕꯁꯨ ꯆꯠꯍꯧꯗ꯭ꯔꯦ ꯑꯗꯣ ꯑꯩ ꯁꯨꯝ ꯁꯟꯗꯥ ꯇꯥꯁꯜꯂꯦ ꯑꯗꯨꯝ ꯆꯥꯛ ꯊꯣꯡ ꯃꯇꯝ ꯌꯧꯔꯅꯤ ꯑꯗꯨꯅ ꯑꯗꯨꯝ ꯄꯨꯡꯇꯣꯛ ꯇꯣꯛꯑꯕꯅꯦꯕ ꯑꯗꯣ ꯀꯩꯅꯣ ꯇꯧꯔꯦ ꯊꯥꯕꯜꯒꯤꯗꯣ ꯃꯌꯥꯝ ꯀꯣ ꯑꯩꯅ ꯀꯩ ꯍꯥꯏꯅꯤ ꯑꯩꯅ ꯍꯥꯏꯗꯤ ꯃꯌꯥꯝꯗ ꯁꯨꯝ ꯀꯩꯅꯣ ꯑꯦꯛꯁꯥꯏꯠꯃꯦꯟ ꯑꯣꯏꯍꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯇꯁꯦꯡꯅꯗꯤ ꯑꯩꯁꯦ ꯊꯥꯕꯜ ꯆꯣꯡꯒꯗꯕꯁꯨ ꯂꯩꯇꯦ ꯍꯥꯏꯗꯤ ꯊꯥꯕꯜ ꯄꯥꯝꯖꯕ ꯃꯤꯁꯨ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨꯀꯣ ꯑꯗꯨꯝ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯁꯤꯡ ꯑꯃꯃꯗꯤ ꯊꯥꯕꯜꯁꯦ ꯌꯥꯝ ꯄꯥꯝꯖꯩꯗꯅꯀꯣ ꯅꯨꯄꯥ ꯃꯆꯥꯁꯤꯡꯁꯨ ꯁꯤꯜꯆꯔ ꯇꯥꯟꯅ ꯂꯥꯞꯅ ꯃꯣꯏꯅ ꯊꯥꯕꯜ ꯅꯣꯡꯃꯒꯤ ꯑꯩꯈꯣꯏ ꯄꯥꯎꯂꯦꯅꯒꯁꯦ ꯊꯥꯕꯜ ꯄꯥꯝꯖꯈ꯭ꯔ ꯄꯣꯠꯅꯤꯀꯣ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯕꯗꯣ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯈꯨꯟꯗ ꯇꯧꯅꯤ ꯑꯩꯈꯣꯏꯗꯤ ꯍꯦꯛ ꯃꯅꯥꯛꯇꯩꯅꯀꯣ ꯇꯧꯅꯤꯉꯥꯏ ꯇꯧꯔ ꯌꯩꯊꯣꯛꯄꯗꯣꯀꯣ ꯍꯪꯅꯔꯛꯄꯅ ꯑꯩꯁꯨ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯌꯩꯊꯣꯛꯀꯅꯤ ꯍꯥꯏ ꯈꯪꯗꯕꯅꯤ나 19ꯗꯅꯤ ꯍꯥꯏꯂꯣꯏꯔ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯕꯅꯤꯅꯀꯣ ꯑꯩꯁꯨ ꯍꯥꯏꯗꯤ ꯀꯅꯥꯗ ꯈꯨꯝꯗꯣꯔꯤꯀꯣ ꯑꯗꯣ ꯑꯩꯅ ꯁꯣꯔꯠ ꯑꯃꯗꯤ ꯊꯥꯒꯠꯈꯤꯕꯅꯤ ꯑꯗꯣ ꯉꯁꯤꯁꯦ ꯑꯩꯅ ꯁꯨꯝ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯁꯦꯝꯖꯔꯦ ꯚꯤꯗꯤꯑꯣ ꯁꯦꯝꯃꯤꯁꯤꯅꯗꯤ ꯍꯥꯏꯗꯤ ꯎꯔꯒ ꯂꯣꯏ ꯄꯨꯝꯅꯃꯛꯇꯣ ꯀꯟꯐ꯭ꯌꯨꯁ ꯂꯩꯔꯝꯕ ꯄꯨꯝꯅꯃꯛꯇꯣ ꯂꯣꯏ ꯈꯪꯉꯦꯗꯅꯀꯣ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯃꯐꯝꯗꯗꯤ ꯆꯨꯏꯔ ꯆꯨꯗꯦꯔ ꯈꯪꯗꯦ ꯑꯩꯈꯣꯏ ꯁꯤꯒꯗꯤ ꯌꯥꯝ ꯅꯣꯡꯗꯣ ꯅꯨꯡꯗꯥꯡ ꯆꯨꯕꯗꯨꯅ ꯊꯥꯕꯜꯗꯣ ꯇꯧꯕ ꯌꯥꯗꯕ ꯃꯐꯝꯗꯣ ꯀꯨꯠꯄꯅꯤꯅꯀꯣ ꯍꯧꯖꯤꯛꯁꯨ ꯅꯨꯡꯁꯥ ꯁꯥꯔꯦ ꯍꯥꯏꯕꯇꯅꯤ ꯑꯩꯅ ꯑꯦꯟꯗꯤꯗ ꯉꯁꯥꯏ ꯌꯦꯡꯉꯨꯕ ꯍꯥꯏꯗꯤ ꯃꯐꯝꯗꯣ ꯏꯁꯤꯡ ꯂꯩꯌꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯃꯌꯥꯝ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯁꯥꯕꯤꯔꯒꯗꯤ ꯁꯨꯝ ꯆꯣꯡꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯅꯗꯤ ꯈꯜꯂꯦ ꯑꯗꯨꯅ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯁꯥ ꯔꯦꯗꯤ ꯑꯣꯏꯔꯣ ꯍꯟꯗꯛꯇꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯁꯣꯏꯔꯣꯏꯗꯕꯩ ꯃꯑꯣꯡ ꯃꯥꯜꯂꯤ ꯅꯣꯡ ꯆꯨꯒꯦꯔꯥ ꯆꯨꯔꯣꯏꯒꯦꯔꯥ ꯍꯟꯗꯛꯇꯤ ꯇꯧꯊꯣꯛ ꯍꯥꯏꯗ꯭ꯔꯕꯅꯦ ꯑꯩ ꯑꯣꯏꯇꯥꯔꯁꯨ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯆꯣꯡꯅꯤꯡꯕ ꯃꯤꯗꯨꯁꯨ ꯁꯨꯃꯥꯏꯅ ꯈꯟꯖꯥ ꯃꯦꯟꯖꯥꯅ ꯁꯨꯝ ꯂꯩꯕꯗ ꯅꯨꯡꯉꯥꯏꯇꯦꯗꯅꯀꯣ ꯑꯗꯨꯅ ꯍꯟꯗꯛꯇꯤ ꯃꯌꯥꯝ ꯁꯣꯏꯗꯅ 27 ꯃꯥꯔꯆꯇ ꯊꯥꯕꯜꯁꯦ ꯑꯣꯏꯔꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯍꯥꯏꯔꯤꯀꯣ ꯑꯩꯈꯣꯏꯒꯤ ꯊꯥꯕꯜꯒꯤ ꯁꯦꯝ ꯁꯥꯕꯩꯗꯣ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯑꯣ ꯑꯗꯣ ꯉꯝꯃꯒꯗꯤ ꯊꯥꯒꯠꯆꯔꯛꯀꯦ ꯑꯗꯣ ꯌꯦꯡꯉꯁꯤꯀꯣ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁꯨꯝ ꯂꯣꯏꯁꯪ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯑꯩꯅ ꯍꯥꯏꯗꯤ ꯃꯌꯥꯝꯗ ꯁꯦꯡꯗꯣꯛꯆꯒꯦ ꯊꯥꯕꯜꯒꯤ ꯃꯇꯥꯡꯗ ꯀꯩ ꯅꯨꯃꯤꯠꯅꯣ ꯀꯔꯤꯅꯣ ꯑꯗꯣ ꯑꯗꯨ ꯈꯪꯍꯟꯕ ꯑꯣꯏꯅ ꯑꯩꯅ ꯁꯦꯝꯖꯕꯅꯤ ꯑꯗꯨ ꯍꯥꯏꯔꯒ ꯉꯁꯤ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡꯁꯤ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯑꯁꯦ ꯍꯨꯏ ꯕꯥꯏ ꯕꯥꯏ